All India Football Federation AIFF na sinduna thasi ke ahumdagi hauduna Andhra Pradesh da leiba Anantapur ge RDT Stadium da chathariba Junior Girls National Football Championship lisingani kunmari kunmanga Tier 1 da Manipur na champion oire ngasi ayuk pung nipan taba matamda sanakiba final match da Manipur na Jharkhand bu Panjal ani sino da Maithiba piduna team champion oiba ngamkhibani champion oikraba Manipur team gi maikai dagi Laurembam Menakana ahan bahaf ki 53 suba minute amadi Remi Thokchom na ani suba half ki 54 suba minute Panjal amamam chenki championship asida Manipur na Haryana bu ahum sino West Bengal bu ani sino da aduga Goa bu taret amada Maithiba piduna semi final da Delhi bu Panjal ama sino da Maithiba Piramlaga final changlakibani junior girls ke football team aduda TH Boyai na team manager TH Kitarani na head coach E Robertson na assistant coach loina na Rita na physiotherapist oina lusinki junior girls national football championship ta handa kya siga tharaga Manipur na tara mathoirak team champion oibaga loina na anirak team runner up ki trophy fangbangam ki champion oikraba Manipur gi junior girls team adu tha sigi tang kunmari gi ayuk pung mapan makhai tabada Birtikendrajit International Airport ta Imphal da thuglargani amaromda Manipur team na champion oirakpada All Manipur Football Association amfa gi maikai dagi harawa madi nungaiba phongdorakli